Imoinu Ima Irat Numit ka mari leinana Department of Fisheries na hapta Kangjebungda pangthokliba ngagi melana miyamda achauba inot piba ngamle maitai singgi senglaba Imoinu Ima Irat Numit ka mari leinana Department of Fisheries na sinduna Imphal gi Palace compound da leiba hapta Kangjebungda pangthokliba Anirak Shuba Imoinu Fish Festival asina Manipur miyamda achauba inot piri lamdam asigi yelhau nga sing maru oina sareng ngaton amadi pengbana chingba nga makhal kaya ama mela asida tongan tongan ba ngami sing puthokuna miyamda leibagi khudongchaba ama chauna piri ngami chamaga yankhai rom saruk yaduna tongan tongan ba stall punna chamaga kun hangduna chathariba mela asida punna nga kg dising Marifu puthokpagi pandam thamli miyamna ayuk angan badagi hauna sareng leinaba hapta Kangjebungda thomjinnarakhi akhaknaba stall kharada akhannaba ngami kharana puthokpa sareng leinaba hotnabada miyamda langtaknaba ama poknakhi miyamgi apambana henbana sareng puthokliba ngami singna miyamda sareng phanghannaba hotnabada awaba ama oinakhi loinana miyoi kayana sareng leiba phanghodabadagi ningba kaiba yaunakhi adubu sareng leiba phangba miyoi kayadi nungaiba pokpada natana imoinu imada sareng atek pakatpa ngamlagani khanbadagi apenba poknakhi ngasigi ngagi mela adu ashoi angam yaudana pangthoknaba wakhalon fishery gi minister Haikam Dingona mela pangthokliba hapta Kangjebungda hakthengnana laktuna yangshinbaga loinana ngami singna thengnariba khudongchadaba sing gi matangda wari sanakhi mela asigi mari leinana Minister Haikam Dingona hai Imoinu Ima Irat ki numit na lakpada Manipur miyamda yaifa paujel piri mela asi maru oina Imoinu Imagi Irat numit asiga mari leinana lengakna pangthokpani Manipur asi nga yamna pamnaba lamdam amani nga yamna pamna chanaba miyoi singna namna leiba lamdam ama oibana lamdam asida nga puthokpadagi chabana saruk chang heli state asigi oina chahi amada nga metric ton lising humfu nithoidagi humfu manga fauba mathautai mamangda leiramba nga gi pothoki chang adu ngasigi department asina chief minister gi miyeng makhada kanna hotnabadagi chathop khara makhaidi hengatpa ngamle adubu mapung fana darkar oiba changdi puthokpa ngamdri haujik maki oina consumption amadi production gi marakta leiriba gap ase metric ton lising kunthra romni iramdam asida ngagi pothok henna puthoknaba anoba technology kaya ama sijinnaduna semgatnaba hotnari amaromda fisheries department ki yamna chauna maipakpa ama oina haujik state asida sarengi macha puthokpa ngamle henna singthaningai oiribadi Manipurna India gi oina sareng macha puthokpa ngamba ahanba state oiba ngamliba asini Mathangi ngagi mela singda sareng yamna puthoktuna miyamda marang kaina phanghannaba hotnagani haina mahakna makhata ki Sareng si maruina sareng si Manipur gi damakti yamna lai da katpada ngasi maksi Manipur praja miyam da hoina piningi ba portu akhoi leiriba production duna hadi hana sungai leramdaba sareng si maitai sareng si manguramni natra maitai sareng si mangubadagi inongnongna akhoi si suni akhoi sareng si kamai tawna hingalan sigen torkan honorable chief minister na kanna honarakanda akhoi sareng si yoktabi yade na pukhlakpa aduna phanganna honabasi adumang saina hajab gap te dum leigni nauna hona jarpani na adumaku khwaidi achobu achievement ama hai targadi ngasi sareng si hoina macha launa honabada Bangladesh tagi chenba adagi Bangladesh tagi launa porkna honaba adagi Burma dagi porkna honaba singba sire achoba challenges amoi nga macha sareng si yokpur yam wa ba hai tare ma nga ataiga punbasu yade madi carnivorous ni adi nga asibasu chadaba nga thakpanina masi kano tongnam honabada adi hingnam honabada yoknam honabada ngami singi fish farmers singi achoba challenges amoi anu masi puthorokpasi masi akhoi gi yamna laibuk phabani na khale adumakbu yamna hena chokchok chaningai oibdi fishery department gi aruga akhoi honorable chief minister gi miyeng makhada aina hajaning basi sarengi Masa se akhoi Burma dagi loramba adagi kano dagi Bangladesh dagi loramba ji hojikti akhoi Manipur da masa se puthokpa ngambase sini akhoi gi achobu achievement je adu first time in India da khwaidi hana sareng macha puthokpa ngambase akhoi Manipur fishery department han bani habase akhoi Manipur gi achobu achievement ne na thamjaninge